ꯊꯣꯛꯄ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯣ ꯃꯥꯒꯤ ꯂꯥꯏꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯅꯪꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯃꯪ ꯐꯥꯎꯅꯍꯜꯂꯣꯏ ꯅꯪꯗꯤ ꯇꯨꯀꯠꯆꯩꯌꯦ ꯁꯤꯒꯤ ꯑꯌꯥꯕꯁꯤꯃꯗꯤ ꯅꯪꯅ ꯄꯤꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯁꯣ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯗ ꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯪꯊꯕꯥꯜ ꯂꯦꯞꯐ꯭ꯔꯥꯃꯈꯣꯡꯗ ꯂꯩꯕ ꯆꯨꯝꯊꯥꯡ ꯁꯥꯟꯅꯄꯨꯡꯗ ꯔꯨꯝ ꯅꯝꯕꯔ 24 ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯕ ꯅꯨꯃꯤꯠꯇꯅꯤ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯊꯥꯡ ꯁꯥꯟꯅꯄꯨꯡꯗ ꯀ꯭ꯔꯥꯎꯗ ꯀꯌꯥꯝ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯑꯃꯗꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯛꯑꯀꯥꯟꯗ ꯔꯨꯝ ꯅꯝꯕꯔ 24ꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯀꯤꯕꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯇꯝꯖꯔꯛꯀꯦ ꯗꯤꯇꯦꯁꯣꯔꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯀꯥꯟꯗ ꯗ꯭ꯔꯦꯁꯁꯦ ꯀꯅꯥꯅ ꯁꯦꯝꯕꯤꯔꯛꯀꯦ ꯌꯥꯝ ꯐꯖꯩꯌꯦ ड्रेस लेविस रेंटल कलेक्शन माने सेंबिरपने ꯑꯣ ꯔꯦꯟꯇꯦꯜ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯔꯦꯟ ꯇꯧꯔꯒ ꯁꯦꯠꯄ ꯌꯥꯗꯣꯏꯅꯦꯕ यादोइने ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯁ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯏꯔꯒ ꯁꯦꯠ ꯌꯥꯗꯣꯏꯅꯦ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦꯗꯅ ꯗ꯭ꯔꯦꯁꯀꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯀꯣ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯅꯝꯈꯤꯒꯦ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯃꯛꯇꯤ ꯕꯨꯠ ꯁꯥꯗꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯕꯨꯠ ꯑꯁꯤꯗꯤ ꯃꯤ ꯂꯣꯏ ꯀꯤꯅꯔꯕ ꯋꯥꯐꯝꯅꯦꯕ ꯑꯗꯣ ꯅꯪ ꯀꯩꯒꯨꯝꯕ ꯑꯁꯦꯡꯕ ꯊꯦꯡꯅꯔꯗꯤ ꯀꯩꯗꯧꯅꯤ ꯉꯁꯥꯏꯒꯤꯗ ꯑꯁꯦꯡꯕ ꯊꯦꯡꯅꯔꯗꯤ ꯌꯥꯝ ꯀꯤꯅꯤ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯗꯤ ꯑꯩꯁꯦ ꯕꯨꯠꯀꯤ ꯌꯦꯡꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯤꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯩꯗꯤ ꯕꯨꯠꯀꯤ ꯐꯤꯂꯝ ꯊꯣꯛꯂꯛꯄꯁꯤꯡꯁꯤꯁꯨ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯉꯁꯨ ꯃꯤꯠꯁꯦ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯩ ꯉꯁꯥꯏ ꯑꯗꯨꯃꯛꯅ ꯇꯧꯔꯤꯗꯣ ꯕꯨꯠ ꯌꯥꯝ ꯀꯤꯕ ꯑꯩꯅ ꯕꯨꯠꯀꯤ ꯐꯤꯂꯝꯁꯦ ꯀꯨꯝꯃꯒ ꯏꯁꯥ ꯏꯊꯟꯗ ꯌꯦꯡꯖꯔꯤꯅꯦꯕ ꯑꯗꯨꯗ ꯃꯤꯠꯁꯦ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯒꯅꯦ ꯉꯁꯥꯏꯒꯤꯗꯨꯗꯤ ꯍꯣꯏ ꯑꯗꯨ ꯉꯁꯥꯏꯒꯤꯗꯨꯁꯨ ꯀꯤ ꯑꯗꯨꯒ ꯅꯝꯕꯗꯁꯨ ꯌꯥꯝ ꯀꯤꯕꯀꯣ ꯁꯤꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯊꯣꯛꯂꯛꯑꯀꯥꯟꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯤ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯗꯨꯅ ꯉꯁꯥꯏ ꯅꯝꯕꯩ ꯀꯥꯟꯗ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯅ ꯊꯦꯡꯅꯕ ꯁꯥꯔꯤꯅꯤ ꯕꯨꯠ ꯁꯥꯔꯤꯕ ꯃꯤꯗꯨꯗꯤ ꯃꯁా ꯃꯊꯟꯇ ꯀꯤꯔꯝꯃꯔꯣꯏꯕ ꯊꯦꯡꯅꯕ ꯁꯥꯔꯤꯕ ꯅꯪꯒꯤ ꯑꯣꯏꯅ ꯅꯝꯕꯒꯤ ꯀꯥꯟꯗꯨꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯒꯨꯁꯕꯝ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯥꯎꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯤ ꯅꯝꯅ ꯑꯗꯨꯒꯨꯝꯕ ꯀꯩ ꯐꯥꯎꯈꯤꯕ ꯌꯥꯎꯏ ꯀꯔꯥꯏꯗ ꯐꯥꯎꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯂꯩꯔꯒ ꯅꯝꯕꯅꯤꯅ ꯈꯔꯕꯨꯗꯤ ꯌꯥꯝ ꯀꯤꯕꯕꯨꯗꯤ ꯐꯥꯎꯗꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯀꯤꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯁꯦꯠꯂꯒ ꯖꯒꯣꯏ ꯁꯥꯕꯒꯤ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯀꯤꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯆꯪꯉꯤꯕ ꯍꯥꯏꯗꯤ ꯔꯨꯝꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯏꯗꯣ ꯍꯣꯜ ꯑꯣꯏꯅꯁꯨ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯤꯔꯥꯡꯁꯨ ꯃꯌꯥꯝ ꯑꯃ ꯀꯥꯁꯜꯂꯦ ꯑꯗꯒꯤ ꯁ꯭ꯀꯨꯜꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯁ꯭ꯀꯨꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯍꯣꯜꯁꯤꯗ ꯇꯧꯕꯁꯤꯗ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯠꯁꯜꯂꯦ ꯑꯗꯒꯤꯗꯤ ꯇꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯪ ꯇꯨꯡꯗ ꯀꯅꯥꯝ ꯂꯩꯇꯕꯒꯤꯁꯨ ꯀꯤꯕ ꯐꯥꯎꯕ ꯂꯩꯇꯕꯒꯤꯁꯨ ꯀꯤ ꯑꯗꯨꯒ ꯑꯩꯅ ꯀꯤꯃꯟꯗꯅꯅꯦ ꯃꯅꯤꯡꯁꯤꯗ ꯃꯤ ꯑꯃꯁꯨ ꯊꯝꯃꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯦꯞꯄꯤꯌꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯌꯥꯝ ꯀꯤ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯒꯟꯕ ꯃꯤꯅꯦꯕ ꯅꯨꯡꯗꯥꯡ ꯍꯦꯛ ꯌꯧꯁꯜꯂꯛꯑꯕ ꯑꯃꯃꯨ ꯃꯝꯁꯤꯜꯂꯛꯑꯗꯤ ꯑꯩ ꯑꯗꯨꯝ ꯀꯤꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯀꯤꯈꯤꯕ ꯃꯇꯥꯡ ꯖꯒꯣꯏ ꯁꯥꯕꯩ ꯃꯇꯥꯡ ꯑꯗꯣ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯤꯡꯗꯁꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯊ꯭ꯔꯤꯂꯔ ꯑꯣꯏꯕ ꯑꯗꯒꯤ ꯍꯣꯔꯔꯒꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯄꯨꯊꯣꯛꯏꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛꯃꯛꯇ ꯍꯥꯏꯔꯣ ꯅꯝꯃꯛꯏꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯦꯂꯣꯔꯤꯁꯦ ꯌꯥꯝ ꯕꯔꯟ ꯇꯧꯈ꯭ꯔꯕꯅꯦꯕ ꯍꯥꯏꯗꯤ ꯀꯦꯂꯣꯔꯤ ꯕꯔꯟ ꯇꯧꯒꯦꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯍꯣꯔꯔ ꯐꯤꯂꯝ ꯌꯦꯡꯉꯣꯅ ꯍꯥꯏꯅꯩꯅꯦꯕ ꯑꯗꯨ ꯅꯪ ꯀꯦꯂꯣꯔꯤ ꯀꯌꯥꯝ ꯕꯔꯟ ꯇꯧꯔꯝꯃꯅꯤ ꯈꯜꯂꯤ ꯉꯁꯤꯒꯤꯔꯣ ꯐꯅꯌꯥꯝ
ꯌꯥꯝ ꯇꯧꯔꯝꯃꯅꯤ ꯈꯜꯂꯦ ꯍꯨꯃꯥꯡ ꯈꯨꯁꯧꯗꯣ ꯂꯩꯇ꯭ꯔꯦ ꯈꯪꯗꯦ ꯉꯁꯤꯁꯦ ꯇꯦꯟꯁꯟꯁꯨ ꯂꯩꯕ ꯍꯥꯏꯕꯗꯤ ꯅꯣꯡ ꯆꯤꯡꯒꯤꯁꯨ ꯐꯤꯕꯝ ꯈꯔ ꯐꯠꯈꯤꯗꯕꯅꯤ나 ꯑꯗꯨꯒꯤꯁꯨ ꯑꯃ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯍꯣꯏ ꯀꯣꯟꯅꯕꯨꯗꯤ ꯍꯪꯉꯦꯀꯣ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯕꯨꯠꯀꯤ ꯑꯃꯨꯛ ꯈꯪꯕꯗꯨꯅ ꯀꯤꯕꯗ ꯐꯅꯌꯥꯝꯗꯤ ꯈꯪꯈ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯍꯨꯃꯥꯡꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯁꯦꯡꯕ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯍꯨꯃꯥꯡꯗ ꯆꯅꯞ ꯅꯞꯄꯦꯕ ꯏꯁꯥꯁꯦ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯝ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯀꯩꯝꯇ ꯃꯤꯅꯒ ꯄꯛꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯣꯏꯀꯣ ꯁꯤ ꯐꯤꯂꯝꯁꯦ ꯅꯁꯥꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕꯤꯒꯗꯕꯅꯤꯀோ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯈꯪꯗꯦ ꯌꯥꯝꯅ ꯄꯛꯈꯤꯗꯕꯗꯤ ꯑꯣꯏꯗꯦꯅ ꯈꯟꯖꯩ ꯏꯁꯥꯅ ꯃꯥꯅꯦ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯊꯥꯗꯔꯤꯕ ꯏꯐꯣꯔꯠ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯦꯁ ꯑꯦꯟ ꯑꯥꯔꯇꯤꯁ ꯍꯥꯏꯗꯤ ꯊꯥꯗꯔꯤꯕ ꯏꯐꯣꯔꯠꯇꯣ ꯃꯤꯅ ꯑꯁꯦꯡꯕꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯀꯟꯖꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯗꯦ ꯀꯥꯏꯅꯒ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯇꯥꯏꯗꯅ ꯑꯗꯨꯒ ꯄꯛꯇꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯁꯨ ꯇꯥꯕꯒꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯉꯣꯟꯗ ꯍꯪꯉꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕꯅꯤꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯤꯇꯦ ꯁꯤꯒꯨꯝꯕ ꯑꯀꯤꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯀꯨꯝꯃꯒꯣ ꯃꯊꯪꯗꯗꯤ ꯅꯪ ꯅꯣꯏ ꯕꯨꯠ ꯁꯥꯔꯛꯑꯣ ꯌꯥꯝ ꯃꯥꯅꯤ ꯌꯥ ꯈꯨꯄꯣꯠꯇꯨꯒ ꯌꯦꯡꯒꯦ ꯕꯨꯠ ꯃꯥꯟꯗꯣꯏꯅꯦ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯅꯝꯕꯔ 24 ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯌꯥꯝꯅ ꯃꯌꯥꯝꯗ ꯍꯦꯟꯅ ꯀꯤꯍꯜꯂꯤꯁꯦ ꯑꯩꯅꯥꯛꯇ ꯂꯦꯞꯄꯤꯕ ꯔꯤꯃꯥꯁꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯗ ꯃꯥꯅꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯤꯍꯜꯂꯤꯗꯅ ꯑꯩꯈꯣই ꯀꯦꯂꯣꯔꯤ ꯕꯔꯟ ꯇꯧꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯉꯁꯥꯏ ꯑꯩ ꯅꯪꯒ ꯇꯁꯦꯡꯅ ꯂꯦꯞꯃꯤꯟꯅꯕꯗ ꯀꯤꯖꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏ ꯎꯈꯤꯕ ꯐꯤꯕꯝꯗꯣ ꯉꯁꯥꯏ ꯐꯤꯂꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝꯗꯨꯅꯗꯤ ꯅꯪꯒꯤ ꯐꯤꯕꯝꯗꯤ ꯂꯣꯏ ꯎꯔꯕꯅꯦꯕ ꯑꯗꯣ ꯅꯪꯒ ꯂꯦꯞꯃꯤꯟꯅꯕꯗ ꯑꯁꯦꯡꯕ ꯀꯤꯖꯩꯌꯦꯕ ꯂꯣꯏꯔꯛꯄꯗꯨ ꯐꯥꯎꯕꯗ ꯑꯗꯨꯝ ꯀꯤꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯑꯗꯣ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯔꯤꯁꯦ ꯑꯗꯨꯝ ꯅꯦꯛꯁ ꯄꯥꯔꯠꯇ ꯅꯪ ꯕꯨꯠ ꯑꯗꯨꯝ ꯁꯥꯗꯣꯏꯔꯣ ꯑꯩꯗꯤ ꯁꯤꯈ꯭ꯔꯕꯅꯤꯅ ꯁꯥꯔꯔꯣꯏ ꯑꯗꯣ ꯉꯁꯥꯏ ꯂꯥꯁꯇ ꯍꯥꯏꯗꯤ ꯊꯋꯥꯏꯒꯤ ꯀꯩꯅꯣ ꯃꯩꯒ ꯊꯥꯔꯒ ꯇꯧꯔꯦꯗꯅ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯄ ꯂꯩꯔꯝꯃꯤꯗꯨꯗꯤ ꯍꯣꯏ ꯑꯗꯨꯗꯨꯅ ꯂꯣꯠꯂꯒ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦ ꯑꯩꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯍꯣꯏ ꯑꯅꯧꯕ ꯕꯨꯠꯀꯨꯝꯕ ꯑꯣꯏꯔꯛꯇꯧꯗꯤ ꯃꯥꯜꯂꯦ ꯑꯅꯧꯕ ꯕꯨꯠ ꯑꯣꯏꯔꯛꯇꯧ ꯃꯥꯜꯂꯦꯕ ꯍꯣꯏ ꯑꯁꯦꯡꯕ ꯕꯨꯠꯇꯣ ꯑꯣꯏꯔꯛꯇꯧ ꯃꯥꯜꯂꯦ ꯑꯣ ꯑꯁꯦꯡꯕꯩꯗꯤ ꯅꯪꯁꯦ ꯀꯩꯅꯣꯅꯦꯕ ꯍꯣꯏ ꯑꯩꯗꯤ ꯁꯨꯝ ꯆꯪꯖꯕꯩ ꯋꯥꯅꯦꯕ ꯆꯪꯖꯕꯩ ꯋꯥꯅꯦꯕ ꯕꯨꯠ ꯑꯁꯦꯡꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤꯑꯕ ꯍꯣꯏ ꯑꯣ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯁꯄꯦꯟꯁꯇ ꯊꯝꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯖꯤꯇꯦꯁꯣꯔꯤꯅ ꯍꯥꯏꯕꯗꯗꯤ ꯃꯥ ꯍꯥꯏꯗꯤ ꯕꯨꯠ ꯁꯥꯕ ꯅꯠꯇꯦ ꯕꯠ ꯅꯪꯅ ꯕꯨꯠ ꯁꯥꯕꯅꯤꯅ ꯁꯥꯕ ꯃꯤꯗꯨꯗꯤ ꯌꯥꯝ ꯀꯤꯒꯜꯂꯝꯗꯧ ꯃꯁꯥꯅ ꯁꯥꯔꯕꯅꯤꯅ ꯀꯤꯔꯝꯗꯧ ꯃꯥꯟꯗꯦꯕ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯀꯩꯀꯩ ꯊꯦꯡꯅꯈꯤ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯅꯪꯒꯤꯕ ꯀꯥꯟꯗ ꯀꯃꯥꯏ ꯐꯥꯎꯈꯤꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯅꯝꯈꯤꯕꯗ ꯑꯩꯗꯤ ꯀꯤꯕꯗꯤ ꯁꯨꯐꯥꯎꯗꯤ ꯐꯥꯎꯗ꯭ꯔꯦ ꯑꯗꯣ ꯀꯤꯕ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤ ꯇꯝꯅꯔꯛꯄꯒ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯇꯝꯅꯔꯛꯄ ꯍꯥꯏꯕꯗꯤ ꯂꯥꯏ ꯆꯪꯕꯒꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯦ ꯃꯣꯏ ꯍꯣꯁꯇꯦꯜꯒꯤꯗꯨꯗ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯂꯤꯕꯤꯔꯛꯑꯣꯅꯦ ꯍꯥꯏꯗꯤ ꯀꯅꯥꯗꯅꯣꯕ ꯂꯥꯏ ꯆꯪꯉꯤꯁꯦ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯅꯨꯄꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯗ ꯃꯥꯁꯦ ꯂꯥꯏ ꯅꯨꯡꯁꯤꯠꯁꯨ ꯂꯩꯕ ꯈꯪꯗꯦ ꯑꯗꯨꯒꯤꯗꯣ ꯈꯔꯁꯨ ꯇꯝꯅꯕꯗꯤ ꯃꯥꯜꯂꯦ ꯃꯣꯏ ꯃꯐꯝꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗꯣ ꯀꯩꯀꯥ ꯂꯣꯏ ꯀꯦꯁꯜꯂꯒ ꯉꯥꯡꯉ ꯂꯩꯔꯤꯀꯥꯟꯗꯨꯗ ꯂꯥꯏ ꯇꯝꯅꯔꯛꯑꯦ ꯅꯠꯇꯦ ꯂꯥꯏ ꯆꯪꯉꯤꯅ ꯇꯧꯅꯔꯛꯑꯦꯕ ꯑꯗꯩ ꯁꯨꯇꯤꯡꯁꯨ ꯑꯗꯨꯝ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯑꯗꯨꯒ ꯂꯝꯄꯥꯛꯇ ꯆꯠꯂꯒꯅꯦꯕ ꯅꯝꯃꯤꯗꯣ ꯑꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯋꯥꯕ ꯍꯥꯏꯔꯒꯗꯤ ꯋꯥꯕꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯇꯤꯡ ꯀꯥ ꯃꯅꯨꯡꯗ ꯇꯧꯔꯤꯉꯩꯗꯅꯦ ꯍꯣꯏ ꯅꯣꯡꯉꯥꯟꯕꯁꯦ ꯈꯪꯍꯧꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯅꯝꯃꯤꯉꯩꯗ ꯋꯥꯕ ꯀꯩꯀꯥꯁꯨ ꯑꯝꯇ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈꯤꯕꯁꯨ ꯌꯥꯎꯋꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕꯤꯗ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯅꯝꯕ ꯅꯠꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯁꯤꯗ ꯊꯥꯗꯔꯤꯕ ꯏꯐꯣꯔꯠꯁꯦ ꯌꯦꯡꯕꯤꯒꯗꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯈꯪꯕꯤꯒꯗꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯅꯪꯅ ꯊꯥꯗꯈꯤꯕ ꯏꯐꯣꯔꯠꯇꯣ ꯕꯨꯠ ꯑꯃ ꯃꯥꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯅ ꯆꯪꯉꯤ ꯍꯥꯏꯗꯤ ꯍꯦꯛꯇ ꯄꯪꯀꯦ ꯀꯦꯁꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯦꯛꯇꯤꯡꯗꯣ ꯕꯨꯠ ꯃꯥꯜꯂꯤꯅꯦ ꯍꯦꯛꯇ ꯐꯥꯒꯤ ꯀꯣꯃꯦꯗꯤ ꯁꯥꯕ ꯅꯠꯇꯦꯗꯅ ꯆꯨꯝꯅꯒꯤ ꯀꯣꯃꯦꯗꯤꯒꯤ ꯕꯨꯠꯇꯣ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯀꯤꯍꯜꯂꯛꯄ ꯑꯃ ꯐꯥꯎꯔꯤꯁꯤꯗꯤ ꯏꯐꯣꯔꯠꯇꯣ ꯌꯥꯝ ꯊꯥꯗꯈ꯭ꯔꯦꯅ ꯇꯥꯛꯄꯅꯦꯕꯀꯣ ꯑꯗꯨ ꯔꯤꯃꯥꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯂꯥꯏꯟ ꯑꯞ ꯂꯩꯔꯤꯕ ꯐꯤꯂꯝ ꯂꯩꯔꯤꯕ ꯍꯣꯏ ꯁꯨꯇꯤꯡ ꯍꯧꯖꯤꯛꯀꯤ ꯈꯔꯗꯤ ꯇꯧꯔꯤ ꯌꯥꯝꯅꯗꯤ ꯇꯧꯗꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯅꯧꯔꯛꯏꯕꯅꯤꯅ ꯃꯤꯅꯁꯨ ꯄꯥꯛꯅ ꯈꯪꯅꯕ ꯅꯠꯇ꯭ꯔꯤꯗꯅ ꯑꯗꯨꯅ ꯍꯣꯏ ꯈꯔ ꯑꯗꯨꯝ ꯋꯥꯔꯛꯇꯤ ꯇꯧꯔꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 24 ꯁꯤꯒꯨꯝꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯍꯦꯟꯕ ꯍꯥꯏꯗꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯌꯧꯅ ꯄꯨꯈꯠꯄ ꯉꯝꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯀꯨꯝꯃꯣꯅ ꯍꯥꯏꯖꯒꯦ ꯃꯤꯁꯣ ꯇꯤꯚꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛ ꯌꯨ ꯗꯥꯔꯟꯖꯟ ꯑꯩꯈꯣꯏ ꯗꯥꯔꯟꯖꯟꯒꯤ ꯂꯥꯛꯏꯕ ꯐꯤꯕꯝꯁꯦ ꯍꯥꯏꯗꯤ ꯔꯥꯏꯇꯔ ꯑꯃ ꯀꯕꯤ ꯍꯥꯏꯇꯥꯔꯦ ꯄꯣꯏꯝꯗꯒ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯕ ꯃꯤ ꯑꯆꯤꯛꯄ ꯃꯐꯝꯒ ꯄꯥꯝꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯈꯤꯇꯪ ꯉꯁꯤꯗꯤ ꯈꯔ ꯂꯦꯝꯃꯒꯦꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯂꯥꯛꯑꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯏ ꯍꯥꯏꯕ ꯁꯥꯏꯠ ꯕꯦꯛ ꯇꯨꯝꯃꯒ ꯑꯗꯨꯝ ꯑꯁꯤ ꯑꯔꯨꯕ ꯌꯥꯝ ꯌꯥꯎꯕ ꯑꯗꯨꯏꯅꯤꯗ ꯑꯗꯣ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯌꯦꯡꯕ ꯃꯇꯝꯗ ꯉꯍꯥꯟꯈꯩ ꯅꯝꯃꯛꯏꯕ ꯇꯧꯔꯛꯏꯕ ꯏꯐꯣꯔꯠ ꯃꯌꯥꯝ ꯊꯥꯗꯔꯛꯏꯕꯗꯨꯒ ꯉꯁꯤ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯔꯛꯄ ꯅꯨꯃꯤꯠꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯗꯒꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯕ
ꯌꯦꯡꯉꯨꯗꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯐꯤꯂꯝꯁꯦ ꯈꯤꯇꯪꯗꯤ ꯄꯦꯟꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯥꯒꯠꯂꯨꯕ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯍꯥꯏꯇꯥꯔꯦ ꯌꯧꯔꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯄꯦꯟꯗꯕ ꯃꯌꯥꯝꯗꯤ ꯂꯩꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯐꯤꯕꯝ ꯃꯇꯥꯁꯤꯗ ꯃꯤꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤꯁꯦ ꯑꯩꯈꯣꯏ ꯇꯤꯝꯁꯤꯅ ꯑꯗꯣ ꯈꯪꯍꯧꯗꯦ ꯀꯔꯣꯝꯗꯒꯤꯅꯣ ꯁꯤꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯐꯤꯜꯁꯦ ꯂꯣꯏꯅ ꯊꯜ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯗꯅ ꯑꯩ ꯍꯥꯏꯁꯦ ꯍꯣꯏ ꯁꯤ ꯍꯣꯜꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯔꯤꯕ ꯃꯐꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ MSFDS ꯃꯊꯛ ꯃꯈꯥ ꯂꯩ ꯇꯥꯔꯒꯁꯨ ꯑꯁꯤꯗ ꯃꯤ ꯀꯌꯥꯝ ꯆꯜꯂꯝꯒꯅꯤ ꯑꯗꯨꯝ ꯈꯪꯉꯣ ꯑꯁꯤꯒꯤ ꯒꯦꯂꯔꯤꯗ ꯑꯗꯒꯤ ꯁꯤꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯆꯤꯌꯔ ꯀꯩꯀꯥ ꯊꯥꯔꯒ ꯑꯗꯨꯝ ꯐꯝꯃꯤꯅꯦꯕ ꯃꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯥꯖꯗꯦ ꯐꯤꯂꯝꯁꯦ ꯅꯣꯡ ꯏꯁꯤꯡꯒ ꯆꯨꯕꯒ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯤꯗ ꯅꯣꯡ ꯆꯨꯏꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯨꯝ ꯍꯪꯉꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯣꯡꯁꯦ ꯈꯤꯇꯪ ꯈꯤꯛꯑꯝꯃꯀꯥꯟꯗ ꯑꯩꯗꯤ ꯃꯣꯏꯗꯣ ꯅꯣꯡꯁꯦ ꯑꯩ ꯈꯥꯝꯃꯝꯅꯤꯀꯣ ꯀꯥꯏꯅꯒ ꯍꯥꯏꯔꯤꯅꯦꯕ ꯈꯪꯉꯕ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯅꯣꯡꯁꯦ ꯆꯨꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯦꯐꯔꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯥꯡꯗꯣꯏꯅꯤꯗꯅ ꯃꯥꯅꯦ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯦꯕ ꯅꯣꯡꯁꯦ ꯖꯝ ꯖꯝ ꯍꯩꯊꯔꯛꯑꯦ ꯈꯜꯂꯁꯦꯕ ꯑꯗꯨꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯁꯤꯅꯤ ꯏꯁꯣꯔ ꯈꯨꯔꯝꯕꯁꯦ 194ꯔꯛ ꯑꯩ ꯏꯁꯣꯔꯒꯤ ꯃꯃꯤꯡ ꯅꯤꯔꯝꯅꯤꯕ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯃꯌꯥꯝꯁꯤꯅ ꯁꯥꯈꯤꯅꯦ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯃꯌꯥꯝꯁꯤꯅ ꯁꯥꯈꯤꯅꯦ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 24ꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯒꯤꯕꯨꯗꯤ ꯂꯣꯏ ꯇꯥꯖꯈ꯭ꯔꯦ ꯇꯦꯁꯇꯤꯃꯣꯅꯤ ꯑꯝꯇꯪ ꯄꯤꯕꯤꯌꯣ ꯗ ꯔꯟꯖꯟꯒꯤ ꯁꯥꯏꯠꯇꯩꯁꯨ ꯀꯩꯀꯩ ꯊꯦꯡꯅꯈꯤꯒꯦꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯝꯂꯞꯄ ꯑꯗꯨꯝ ꯍꯥꯏꯒꯦꯕꯀꯣ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤꯃ ꯅꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝ ꯀꯣꯛꯇꯤ ꯐꯖꯅ ꯊꯥꯗꯕ ꯐꯖꯅ ꯇꯧꯔꯗꯕꯅꯤ ꯁꯤꯅꯤꯀꯣ ꯀꯦꯃꯦꯔꯥꯒꯥꯏꯁꯦ 3 ꯅꯝꯃꯦꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠ 3 days ꯐꯥꯎꯗꯤ ꯐꯖꯅ ꯅꯣꯔꯃꯦꯂꯤ ꯆꯠꯂꯝꯃꯦꯕ ꯐꯖꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ 3 daysꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯅꯕ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯤ ꯑꯃꯨꯕ ꯑꯃꯒ ꯂꯩꯔ ꯀꯞꯄ ꯍꯧꯗꯣꯡ ꯂꯥꯜꯂ ꯆꯦꯛꯈꯤꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯃꯤ ꯑꯃꯨꯕꯗꯤ ꯀꯃꯥꯏꯅ ꯃꯤ ꯑꯃꯨꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯨꯡꯗꯥꯡꯗ ꯍꯥꯏꯇꯥꯔꯦ ꯅꯝꯃꯤꯉꯩꯗꯗꯤ ꯊꯦꯡꯅꯗꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯣꯏꯅ ꯇꯨꯝꯕꯒꯤ ꯇꯥꯏꯃꯤꯡ ꯈꯤꯇꯪ ꯊꯦꯡꯉꯛꯄꯒꯤ ꯇꯥꯏꯃꯤꯡ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯐꯝꯃꯒ ꯑꯃꯨꯛ ꯑꯃ ꯀꯞꯄꯒ ꯂꯩꯕ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯪꯉ ꯌꯦꯡꯉꯨꯔꯀꯥꯟꯗꯅ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯂꯩꯔꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯩ ꯑꯗꯨꯗꯣ ꯀꯔꯝ ꯀꯥꯟꯒꯤ ꯁꯤꯟ ꯅꯝꯕꯗꯒ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯣ ꯁꯤꯟꯁꯦ ꯅꯝꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯁꯤꯟꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯀꯥ ꯃꯌꯥꯝ ꯍꯣꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯗꯣ ꯑꯗꯨꯒ ꯑꯔꯨꯕ ꯁꯤꯟ 12ꯃꯨꯛ ꯑꯃꯠꯇ ꯅꯝꯗ꯭ꯔꯤꯕ ꯑꯗꯩ ꯁꯤꯅ ꯌꯥꯔꯅꯤ ꯌꯥꯍꯜꯂꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯅꯝꯅꯤꯡꯗ꯭ꯔꯕ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯩꯅꯗꯕ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯝꯃꯝꯒꯦꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯉꯛꯄ ꯄꯥꯎ ꯑꯃꯁꯨ ꯇꯝꯃꯝꯒꯦꯕ ꯑꯩꯈꯣई ꯏꯅꯥꯎꯄꯥ ꯑꯃꯒꯤ ꯒꯥꯔꯤꯁꯦ ꯑꯍꯟꯕꯅꯦꯕ ꯃꯥꯏ ꯒꯥꯔꯤꯁꯦ ꯃꯤꯇꯔꯁꯦ ꯌꯥꯗꯦꯕ ꯒꯥꯔꯤ ꯑꯍꯟꯕꯅ ꯃꯤꯇꯔ ꯌꯥꯗꯕ ꯍꯥꯏꯁꯦ ꯁꯣꯔꯤ ꯃꯥꯒꯤꯗꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯣꯡꯕ ꯅꯨꯃꯤꯠꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯂꯥꯏ ꯇꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯁꯦ ꯊꯧꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯤꯇꯔꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯒꯥꯔꯤ ꯃꯤꯇꯔꯁꯦ ꯌꯥꯔꯛꯑꯣ ꯁꯤꯅꯦꯕ ꯌꯥꯝ ꯇꯝꯅꯔꯗꯤ ꯌꯥꯔꯛꯑꯣ ꯁꯤꯅꯦꯕ ꯑꯗꯣ ꯒꯥꯔꯤꯒꯤ ꯃꯤꯇꯔꯁꯦ ꯌꯥꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯔꯛꯄꯒ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯦꯔꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯦꯡꯒꯦ ꯁꯤꯅꯦꯕ ꯑꯩꯒꯤ ꯒꯥꯔꯤ ꯃꯤꯇꯔꯁꯤꯅ ꯑꯩꯁꯨ ꯒꯥꯔꯤ ꯑꯍꯟꯕꯅꯤ ꯑꯩꯒꯤꯅ ꯑꯃꯨꯛ ꯌꯥꯕ ꯍꯥꯟꯅ ꯌꯥꯔꯝꯕ ꯑꯗꯨꯗꯤ ꯑꯩꯁꯤ ꯌꯥꯔꯅꯨ ꯁꯤꯅꯦꯕ ꯑꯗꯣ ꯑꯩꯒꯤꯗꯣ ꯑꯃꯨꯛ ꯌꯥꯊꯣꯛꯈꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛꯐꯥꯎ ꯌꯥꯗꯅ ꯂꯩꯔꯤꯕ ꯁꯤꯃꯗꯤ ꯑꯩ ꯈ꯭ꯋꯥꯏ ꯌꯥꯝ ꯊꯤꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏ ꯁꯤꯃꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯁꯤ ꯀꯃꯥꯏꯅ ꯃꯌꯥꯝꯗ ꯊꯥꯖꯍꯟꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅꯕꯨꯗꯤ ꯊꯥꯖꯔꯝꯕꯁꯨ ꯌꯥꯏ ꯊꯥꯖꯔꯝꯗꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯤꯗꯤ ꯊꯦꯡꯅꯔꯤꯕ ꯃꯤꯗꯨꯅ ꯈꯤꯇꯪ ꯈꯪꯒꯗꯧꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯇꯁꯦꯡꯅ ꯀꯤꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯍꯟꯗꯛ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯨꯔꯝ ꯊꯣꯛꯈꯤꯕ ꯑꯗꯨꯝꯕ ꯑꯀꯤꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯈꯥ ꯇꯥꯅ ꯅꯝꯃꯔꯣꯏꯁꯤꯗ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯊꯪ ꯅꯝꯒꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯐꯖꯅ ꯏꯃꯥꯏꯕ ꯀꯩꯀꯥ ꯑꯗꯩ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯔꯒ ꯐꯖꯅ ꯅꯝꯃꯁꯤ ꯈꯣꯠꯂꯁꯤꯅ ꯑꯗꯨꯃꯥꯏꯅ ꯅꯝꯒꯗꯕ ꯑꯔꯨꯕ ꯁꯤꯟ 12ꯗꯨꯐꯥꯎ ꯅꯝꯗ꯭ꯔꯕꯅꯦꯕ ꯑꯗꯒꯤ ꯃꯐꯝꯗꯨꯅ ꯑꯃꯨꯛ ꯅꯝꯕꯤꯔꯅꯨ ꯍꯥꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇ ꯂꯩꯕꯅꯤ나 ꯅꯝꯕꯤꯔꯅꯨ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯀꯗꯥꯏ ꯆꯠꯂ ꯅꯝꯃꯨꯗꯣꯏꯅꯣ ꯑꯗꯨꯝ ꯃꯃꯥꯡꯗ ꯁꯥꯒꯠꯈꯤꯕ ꯃꯥꯟꯗ ꯅꯝꯁꯨ ꯅꯝꯖꯜꯂꯦ ꯑꯩꯈꯣꯏ ꯃꯆꯨ ꯍꯣꯜꯗ ꯅꯝꯃꯨ ꯂꯥꯛꯑꯣ ꯃꯆꯨ ꯍꯣꯜꯗ ꯑꯗꯨꯁꯨ ꯂꯥꯛꯀꯦ ꯅꯣꯡꯃ ꯑꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇꯨ ꯋꯤ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯔ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯤꯌꯦ ꯈꯣꯠꯂꯦ ꯇꯝꯅꯩꯌꯦꯅ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ part 2 नमꯛꯄꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯦꯕ part 2 ꯁꯦ ꯍꯣꯏ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯣ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯖꯔꯛꯀꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯅꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯑꯃ ꯌꯥꯎꯔꯒ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯔꯒ ꯑꯩ ꯑꯁꯤꯟ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅꯗꯤ ꯅꯝꯖꯒꯦ ꯑꯗꯨꯒ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯇꯥꯟꯅꯗꯕꯤꯗ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯗꯕꯤꯗ ꯃꯥꯏꯕ ꯅꯨꯡꯒꯤ ꯇꯥꯟꯅꯗꯕꯤꯗ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯑꯩ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯁꯤꯃꯗꯤ ꯑꯩ ꯅꯥ ꯄꯥꯏꯔꯦ ꯁꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯁ ꯌꯥꯝ ꯊꯤ ꯀꯤꯀꯣ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛꯇꯨꯅ ꯈꯛꯇꯪ ꯅꯠꯇꯦꯕꯀꯣ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯀꯤꯒꯟꯕ ꯃꯤꯗꯗꯤ ꯄꯨꯡꯀꯤ ꯀꯤꯗꯣꯏꯅꯦ ꯑꯩꯕꯨ ꯉꯁꯤ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗꯒ ꯌꯦꯡꯉꯦ ꯃꯪꯗꯒ ꯎꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯃ ꯎꯈꯤꯕ ꯄꯣꯠꯁꯦ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯒꯨꯝꯕ ꯍꯥꯏꯗꯤ ꯉꯁꯤ ꯇꯧꯈꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯃꯪꯗ ꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯔꯛꯈꯤꯅꯤ ꯇꯧꯔꯛꯀꯅꯣ ꯏꯊꯟꯗꯒ ꯇꯨꯝꯃꯦ ꯑꯩꯁꯨ ꯑꯩ ꯈꯪꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯑꯁ ꯑꯩ ꯈꯪꯗꯦ ꯖꯤꯇꯦꯁꯣꯔꯤꯒ ꯔꯤꯃꯥꯒꯒꯤ ꯁꯛꯁꯦ ꯎꯕꯗ ꯑꯗꯨꯝ ꯑꯁꯤ ꯄꯣꯁꯇꯔꯗꯒꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯆꯨꯝꯊꯥꯡꯁꯦ ꯇꯝꯅꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯍꯧꯖꯤꯛ ꯐꯤꯂꯝꯒ ꯀꯥꯞꯁꯜꯂꯝꯃꯦ ꯑꯗꯨꯝ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯊꯥꯖꯕꯤ ꯇꯧꯔꯅ ꯃꯤ ꯑꯃꯨꯛ ꯌꯦꯡꯉ
ꯉꯥꯛꯇꯗꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯅꯟ ꯁꯤꯒꯨꯝꯕ ꯐꯤꯂꯝ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯛꯇꯅ ꯑꯗꯣ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨꯁꯦ ꯃꯈꯥ ꯆꯠꯊꯕꯤꯔꯛꯀꯣ ꯁꯨꯃꯥꯏꯅ ꯍꯣꯔꯔ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗ ꯌꯥꯝ ꯇꯥꯡꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯣ ꯇꯞ ꯄꯨꯊꯣꯔꯛꯀꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯔꯣꯃꯥꯟꯁ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯂꯩꯌꯦꯕ ꯍꯣꯔꯔꯁꯤꯡꯒꯤ ꯈꯟꯕꯤꯔꯛꯑꯒ ꯑꯗꯨꯝ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯛꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯅꯤ ꯑꯗꯨꯒ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯑꯩ ꯍꯥꯏꯍꯧꯔꯒꯦ ꯍꯧꯖꯤꯛ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯊꯥ ꯍꯩꯕꯤꯅ ꯑꯃ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯗꯨꯁꯨ ꯗꯥꯏꯔꯦꯛ ꯇꯝꯅꯕ ꯃꯐꯝꯗ ꯆꯠꯂꯒ ꯅꯝꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯤꯡꯅꯈ꯭ꯔꯦꯕ ꯂꯥꯏꯕ ꯄꯨꯔ ꯆꯠꯇꯣꯏꯅꯤ ꯗꯥꯏꯔꯦꯛ ꯇꯝꯅꯕ ꯃꯐꯝꯗ ꯅꯝꯗꯣꯏꯅꯤ ꯁꯤꯟꯊꯥ ꯍꯩꯕꯤꯅ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯗꯣꯏꯅꯤ ꯑꯗꯨꯗꯨꯃ ꯑꯩ ꯍꯧꯖꯤꯛ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯤ ꯌꯥꯝ ꯑꯊꯨꯕꯗ ꯍꯣꯔꯔꯁꯨ ꯇꯧꯖꯔꯅꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯃꯗꯤ ꯑꯗꯨ ꯈꯛꯇꯪ ꯑꯩ ꯍꯥꯏꯔꯝꯒꯦ ꯑꯗꯨꯒ ꯑꯇꯩ ꯍꯣꯔꯔ ꯌꯥꯝ ꯈꯔ ꯄꯥꯝꯖꯕꯅꯤ나 ꯑꯗꯨꯝ ꯃꯊꯪ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯅꯦꯛꯁꯀꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯄꯥꯔꯠ 2 ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯁꯤꯟꯊꯥ ꯍꯩꯕꯤꯗꯨꯗ ꯑꯣꯏꯅ ꯈꯨꯠ ꯇꯥꯔꯅꯤ Okay, I'm Thagatsari. Thank you. Room number 24 gida kwai chagatnaba saba ani ko amadi watkre kadai chakramno khangde haidi masaktadi asengudadi kwaidagi pangba malaga film dadi yare pura tayonare ko ado hana to film da su myam ugre ko haigi aigonda cheche ko ramni inau ko roge ko cheche aigonda inau ibungo ko roge ko haidi film je yam nungai ngasai akoi gi film je noina ngasai lakpa matam dana chumthang da su kape ahan ba oino oidoine aigi akoi gi oina su Misho TV gi site so haidi ngange film premiere tawbase bot ta natraga tantha da natraga na akoi MSFDS ta kapidana chumthang da tawbase kai phauge ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯣꯏꯕ ꯚꯥꯏꯕ ꯑꯃ ꯐꯪꯕꯗꯣ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩꯅ ꯍꯣꯜꯗ ꯁꯨꯝ ꯇꯧꯋꯤꯗꯅ ꯁꯤꯅ ꯑꯩꯈꯣꯏ ꯑꯥꯎꯠꯗꯣꯔꯗ ꯊꯣꯛꯂꯒ ꯍꯥꯏꯇꯥꯔꯦ ꯏꯟꯗꯣꯔꯗ ꯇꯧꯔꯝꯕꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯥꯎꯠꯗꯣꯔꯗ ꯇꯧꯕꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯒꯤ ꯚꯥꯏꯕꯇꯣ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏ ꯅꯨꯡꯉꯥꯏꯕ ꯚꯥꯏꯕꯁꯇꯤ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯁꯦ ꯉꯁꯥꯏ ꯂꯥꯛꯏꯕ ꯑꯣꯗꯤꯌꯟꯁ ꯍꯥꯏꯗꯤ ꯀ꯭ꯔꯥꯎꯗ ꯃꯌꯥꯝ ꯂꯥꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯁꯦ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯕ꯭ꯔꯥ ꯊꯥꯖꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯑꯦꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯛꯀꯤ ꯂꯦꯚꯦꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯆꯤꯡ ꯐꯤꯕꯝꯁꯦ ꯃꯇꯥꯡ ꯃꯤꯆꯥ ꯆꯥꯗꯕꯤ ꯑꯃ ꯇꯧꯔꯤꯕ ꯑꯗꯨꯅꯦ ꯉꯁꯥꯏꯗꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯏꯗꯨꯅꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯤꯅ ꯊꯥꯖꯗꯦ ꯌꯥꯝ ꯊꯤꯅ ꯁꯔꯄ꯭ꯔꯥꯏꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯥꯏꯅꯗꯤ ꯀꯜꯂꯦꯀꯣ ꯅꯣꯡꯗꯣ ꯈꯤꯇꯪ ꯈꯤꯛꯑꯒ ꯅꯣꯡ ꯏꯁꯤꯡꯒꯤ ꯐꯤꯕꯝꯅ ꯂꯣꯏ ꯇꯣꯛꯈ꯭ꯔꯕ ꯐꯤꯕꯝꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯐꯤꯂꯝꯁꯦ ꯅꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯗ ꯅꯣꯏ ꯅꯁꯥꯅꯒ ꯈꯟꯖꯕ ꯁꯤ ꯐꯤꯂꯝꯁꯤꯕꯨ ꯑꯣꯏꯔꯣꯏ ꯀꯥꯏꯅꯒ ꯈꯟꯖꯕ ꯑꯁ ꯑꯣꯏ ꯃꯤꯒ ꯀꯅꯥꯝ ꯌꯦꯡꯕ ꯂꯥꯛꯄꯤꯔꯣꯏ ꯀꯥꯏꯅꯒ ꯈꯟꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯌꯥꯎꯋꯦꯅꯤꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯝꯃꯤꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯨ ꯑꯁ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯄꯛꯑꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯅꯪ ꯅꯁꯥꯒꯤ ꯔꯣꯜꯗ ꯅꯠꯇ꯭ꯔꯒ ꯗꯤꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯨꯅ ꯇꯧꯔꯤꯕ ꯑꯦꯔꯦꯟꯖꯃꯦꯟꯇꯨꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯅ ꯇꯧꯖꯔꯤꯗꯣ ꯑꯩꯉꯣꯟꯗ ꯄꯦꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯅꯪꯅꯕ ꯇꯧꯔꯛꯄꯗ ꯍꯥꯏꯗꯤ ꯌꯥꯅꯕ ꯇꯧꯈꯤꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯅ ꯑꯗꯣꯝꯗ ꯄꯦꯜꯍꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯊꯥꯖꯗꯦ ꯅꯠꯇ꯭ꯔꯥ ꯉꯁꯤꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯆꯨꯝꯊꯥꯡꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯨꯠꯕꯣꯜ ꯇꯔꯐ ꯃꯅꯨꯡꯁꯤꯗ ꯃꯤꯗꯣ ꯑꯗꯨꯝ ꯀ꯭ꯔꯤꯛ ꯏꯟꯅꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯗꯣ ꯂꯣꯏ ꯐꯔꯦ ꯍꯥꯏꯗꯤ ꯉꯍꯥꯟꯈꯩ ꯅꯝꯃꯤꯉꯩ ꯃꯅꯨꯡꯗ ꯋꯥꯈꯤꯕ ꯈꯜꯂꯝꯕ ꯍꯥꯏꯗꯤ ꯏꯁꯥꯗ ꯈꯟꯖꯔꯝꯕꯁꯤꯡꯗോ ꯁꯤꯒꯤ ꯎꯕꯁꯦ ꯑꯗꯨꯝ ꯄꯦꯟꯖꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯐꯤꯂꯝꯁꯦ ꯅꯝꯕ ꯃꯇꯝꯗ ꯕꯨꯠꯀꯤ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯅ ꯈꯪ ꯇꯥꯅꯕ ꯍꯥꯏꯗꯤ ꯈꯪꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯒꯦꯕꯀꯣ ꯕꯨꯠꯀꯤ ꯐꯤꯂꯝꯅꯦꯕ ꯉꯁꯤꯁꯦ ꯔꯨꯝ ꯅꯝꯕꯔ 24ꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯣꯏꯅ ꯗꯥ ꯀꯤꯁꯟꯗ ꯂꯛꯅꯕ ꯑꯃ ꯌꯥꯎꯋꯤꯗꯅ ꯑꯗꯨ ꯃꯅꯨꯡꯁꯤꯗ ꯐꯦꯟꯒ ꯎꯪꯕ ꯑꯃ ꯌꯥꯎꯗ꯭ꯔꯣ ꯑꯗꯨꯒꯤ ꯀꯥꯟꯗꯨꯗ ꯑꯁꯦꯡꯕꯗꯤ ꯅꯝꯃꯤꯅꯦꯕ ꯇꯥꯏꯕꯪꯗꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯩ ꯂꯩꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯌꯨꯝꯍꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯣ ꯍꯣꯁꯇꯦꯜꯗꯒꯗꯤ ꯂꯩꯕꯤꯔꯛꯄ꯭ꯔꯥ ꯍꯣꯁꯇꯦꯜꯒꯨꯝꯕꯗꯤ ꯑꯩ ꯂꯩꯔꯛꯇꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯩ ꯉꯁꯥꯏꯒꯤ ꯐꯦꯟ ꯅꯨꯡ ꯎꯪꯕꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯋꯥꯈꯜꯅꯁꯨ ꯈꯟꯖꯟꯕꯩꯔꯗꯤ ꯈꯪꯗꯦ ꯁꯤ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜ ꯁꯥꯕ ꯁ꯭ꯀꯨꯜꯗꯣ ꯑꯗꯨꯒꯤꯗꯨꯗ ꯑꯅꯟꯖꯤꯠꯅꯦ ꯑꯩꯅꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯂꯩꯒꯨꯝ ꯇꯧꯕꯅꯦꯕ ꯀꯥꯁꯤꯗ ꯑꯁꯦꯡꯕꯗꯤ ꯂꯩꯇꯤ ꯇꯝꯅꯔꯛꯑꯦꯕꯀꯣ ꯇꯝꯅꯕꯁꯦ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯕꯩꯔ ꯈꯟꯖꯟꯗꯕꯩꯔꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯍꯦꯠ ꯋꯥꯜꯒꯤ ꯁꯤꯃꯥꯏꯅ ꯇꯨꯡꯁꯤꯗ ꯀꯦꯂꯦꯟꯗꯔ ꯑꯃ ꯊꯦꯠꯂꯦꯕ ꯑꯗꯨꯒ ꯁꯣꯅꯥꯀꯟꯒꯤ ꯊꯣꯡꯁꯤꯗꯅ ꯀꯦꯂꯦꯟꯗꯔ ꯑꯃ ꯊꯦꯠꯂꯦꯕ ꯊꯣꯡ ꯍꯥꯏꯕꯗꯤ ꯀꯥ ꯑꯝꯇꯗꯅꯤꯀꯣ ꯊꯣꯛꯐꯝ ꯁꯣꯅꯥꯀꯟꯗ ꯍꯦꯠ ꯃꯥꯁꯇꯔꯒꯤ ꯆꯪꯐꯝꯒ ꯑꯗꯣ ꯁꯣꯅꯥꯀꯟꯗ ꯁꯨꯇꯤꯡ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯔꯛ ꯂꯩꯉꯥꯏꯁꯤꯗ ꯁꯣꯅꯥꯀꯟꯗ ꯀꯦꯂꯦꯟꯗꯔꯁꯦ ꯕꯨꯛ ꯂꯥꯎ ꯀꯦꯜꯂꯛꯄꯅꯦꯕ ꯕꯨꯛ ꯂꯥꯎ ꯀꯦꯜꯂꯛꯑꯦꯕ ꯕꯨꯛ ꯂꯥꯎ ꯀꯦꯜꯂꯒ ꯑꯩꯈꯣꯏꯁꯦ ꯀꯩꯝ ꯈꯟꯗꯦꯕ ꯑꯗꯣ ꯁꯣꯅꯥꯀꯟꯗ ꯂꯩꯁꯤ ꯑꯃꯨꯛ ꯕꯨꯛ ꯂꯥꯎ ꯀꯦꯜꯂꯛꯄꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯁꯦꯀꯦꯟ 1 ꯃꯤꯅꯠꯃꯨꯛ ꯆꯥꯡ ꯈꯛꯇꯅꯤ ꯈꯦꯠꯅꯩꯁꯦ 1 ꯃꯤꯅꯠ ꯌꯥꯝ ꯂꯥꯞꯅꯗ꯭ꯔꯣ ꯍꯥꯏꯗꯤ ꯁꯤꯗ ꯀꯦꯜꯂꯛꯑ ꯃꯇꯨꯡꯗ ꯉꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯦ ꯈꯪꯍꯧꯗꯦꯅ ꯃꯤꯅꯤꯠ ꯑꯃꯁꯤꯗ ꯑꯣꯡꯂꯤ ꯁꯦꯀꯦꯟ 4 ꯈꯛꯇꯅꯤꯗꯅꯀோ ꯑꯗꯨꯅ ꯁꯣꯅꯥꯀꯟꯗ ꯑꯃꯨꯛ ꯕꯨꯛ ꯂꯥꯎ ꯀꯦꯜꯂꯛꯄ ꯇꯥꯏꯝ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯦꯜꯂꯛꯅꯤꯡꯉꯥꯏ ꯃꯊꯧ ꯂꯩꯇꯦꯗꯅ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄ ꯅꯠꯇꯦꯕ ꯃꯅꯨꯡꯅꯤꯗꯅ ꯐꯦꯟꯗꯨꯁꯨ ꯎꯪꯕ ꯅꯠꯇꯦꯕ ꯐꯦꯟꯗꯨꯒꯤꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯕꯅꯦꯕ ꯑꯗꯨꯅ ꯁꯥꯟꯅꯖꯕꯅꯦꯕꯀꯣ ꯗꯥꯏꯔꯦꯛ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅ ꯀꯦꯂꯦꯟꯗꯔ ꯀꯦꯜꯂꯛꯈꯤꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯉꯛꯄ ꯆꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ ꯑꯗꯨ ꯅꯊꯟꯗ ꯄꯣꯛꯈꯤꯕ꯭ꯔꯕ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗꯒꯗꯤ ꯄꯨꯂꯞ ꯈꯪꯃꯤꯟꯅꯩꯔꯕ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯅꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯈꯤꯕ ꯊꯧꯗꯣꯛꯇꯤ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯊꯧꯗꯣꯛꯇꯣ ꯑꯃꯃꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯑꯣꯗꯤꯌꯟꯁꯤꯡꯁꯤꯅ
ꯈꯪꯅꯤꯡ ꯉꯝꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕ ꯐꯤꯂꯝꯁꯦ ꯕꯨꯠꯀꯤ ꯐꯤꯂꯝ ꯅꯝꯕ ꯍꯥꯏꯁꯤꯗꯕꯨ ꯃꯣꯏꯁꯦ ꯑꯁꯦꯡꯕꯩ ꯇꯝꯅꯕꯒ ꯌꯥꯎꯖꯔꯥ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯅꯤꯡꯉꯦꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤ ꯐꯤꯂꯝꯁꯤꯗ ꯑꯩꯁꯦ ꯃꯆꯨ ꯃꯃꯦꯟ ꯊꯥꯛꯆꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯥꯔꯠ ꯗꯤꯔꯦꯛꯇꯔꯁꯦ ꯑꯩꯅ ꯑꯣꯏꯕꯅꯦꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯒ ꯂꯥꯛꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯔꯨꯝ ꯑꯃ ꯚꯤꯖꯟ ꯇꯧꯕꯁꯤꯗ ꯁꯥꯒꯠꯆꯔꯦ ꯍꯥꯏꯇꯥꯔꯦ ꯚꯤꯖꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯟꯅꯤꯡꯕ ꯑꯗꯒꯤ ꯊꯝꯖꯅꯤꯡꯕ ꯈꯤꯟꯖꯅꯤꯡꯕ ꯄꯣꯠ ꯃꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯊꯝꯃꯛꯀꯗꯣꯏꯅꯦꯕ ꯁꯤꯁꯦ ꯁꯦꯠ ꯁꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯝꯃꯤꯕ ꯀꯩꯅꯣꯁꯦ ꯃꯐꯝꯁꯦ ꯁꯤꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯂꯥꯏ ꯇꯣꯡꯁꯤꯜꯂꯛꯄ ꯑꯗꯒꯤ ꯁꯨꯇꯤꯡ ꯇꯧꯔꯤꯉꯩꯗ ꯍꯥꯏꯗꯤ ꯁꯨꯇꯤꯡ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯃꯈꯥꯗ ꯂꯥꯏ ꯅꯨꯡ ꯇꯣꯡꯁꯤꯜꯂꯛꯇꯅ ꯑꯌꯦꯠꯄ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯔꯨꯝꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯤꯂꯝꯁꯤꯗ ꯌꯥꯎꯗꯕꯐꯥꯎꯗ ꯁꯤꯟꯁꯤꯗ ꯌꯥꯎꯗꯕꯐꯥꯎꯗ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯔꯨꯝꯁꯦ ꯁꯤꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯝꯕ ꯁꯥꯒꯠꯆꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝ ꯀꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯄꯦꯟꯗꯦ ꯑꯗꯣ ꯕꯨꯠꯇ ꯇꯩꯅꯗꯣꯏꯔꯣ ꯕꯨꯠꯇ ꯇꯩꯅ ꯇꯥꯕꯅꯦ ꯕꯨꯠꯇ ꯑꯣꯏꯅ ꯇꯩꯅꯗꯣꯏꯅꯦꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯌꯧꯗꯕꯒꯤ ꯃꯥꯅꯦ ꯃꯐꯝꯗꯨꯒꯤ ꯕꯨꯠꯇ ꯑꯗꯣ ꯁꯣꯔꯤ ꯕꯨꯠ ꯁꯤꯗꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯀꯤꯒꯟꯕ ꯑꯣꯏꯕꯅꯤ나 ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯑ ꯑꯣꯏꯅ ꯌꯦꯡꯉꯦꯕꯀꯣ ꯑꯩꯗꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯕꯨ ꯂꯥꯛꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯣꯔꯔ ꯄꯥꯝꯕꯁꯤꯡꯒꯤꯗꯤ ꯁꯤꯒꯨꯝꯕ ꯐꯤꯂꯝꯁꯦ ꯉꯥꯏꯅꯔꯒ ꯂꯩꯔꯤꯅꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗ ꯀꯃꯥꯏꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯃꯃꯝ ꯑꯣꯗꯤꯌꯟꯁꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯝꯖꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯖꯔꯤꯕ ꯔꯨꯝ ꯅꯝꯕꯔ 24 ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯀꯔꯝꯕ ꯃꯍꯥꯎ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ ꯕꯨꯠꯄꯨ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯔꯔꯒꯨꯝꯕꯗ ꯍꯦꯟꯅ ꯉꯥꯎꯖꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯔꯨꯝ ꯅꯝꯕꯔ 24ꯁꯤꯁꯨ ꯀꯔꯝꯕ ꯃꯍꯥꯎ ꯐꯪꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯑꯁ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯂꯝ ꯉꯥꯛꯇ ꯇꯧꯔ ꯂꯩ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯐꯤꯂꯝ ꯌꯦꯡꯉꯁꯦ ꯁꯣꯝꯒꯤ ꯊꯝꯕꯤꯌꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯅꯣ ꯌꯦꯡꯉ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡ ꯈꯪꯒꯅꯤ ꯈꯣꯡꯉ ꯀꯤꯕꯁꯦ ꯈꯪꯒꯅꯤ ꯉꯁꯥꯏ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯂꯥꯎꯅꯕ ꯈꯣꯠꯅꯕ ꯍꯣꯏ ꯍꯣꯏ ꯌꯥꯎꯈꯤꯗꯅꯀꯣ ꯍꯥꯏꯗꯤ ꯈꯪꯕ ꯈꯣꯠꯄ ꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯃꯄꯥꯟꯁꯤꯗ ꯑꯣꯏꯕꯩ ꯈꯔ ꯐꯔꯤꯅꯦꯕ ꯀꯩꯒꯨꯝꯕ ꯍꯣꯜ ꯃꯅꯨꯡ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯍꯣꯜ ꯃꯅꯨꯡ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯔꯛꯄꯗ ꯈꯪꯗꯣꯏꯅꯦꯕ ꯌꯦꯡꯉꯩꯗ ꯇꯟꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯍꯣꯏꯕ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯑꯗꯣ ꯏꯊꯟꯗꯒ ꯌꯦꯡꯕꯒꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯀꯤ ꯍꯥꯏꯕ ꯌꯥꯝ ꯀꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯀꯤꯒꯟꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯣꯏꯅ ꯌꯥꯝ ꯀꯤꯕꯗꯣ ꯑꯣꯏꯔꯅꯤ ꯁꯤ ꯐꯤꯂꯝꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒ ꯊꯦꯡꯅꯖꯔꯒ ꯃꯤꯁꯣ ꯇꯤꯚꯤꯅ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯇꯦꯁꯇꯤꯃꯣꯅꯤ ꯂꯧꯕꯁꯦ ꯐꯤꯂꯝꯁꯤ ꯀꯃꯥꯏ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯈꯪꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯑꯣꯗꯤꯌꯟꯁꯁꯤꯡꯁꯤꯅ ꯈꯪꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯂꯝ ꯔꯨꯝ ꯅꯝꯕꯔ 24 ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯁꯤꯡꯗ ꯂꯩꯉꯥꯟꯕꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯗ ꯂꯤꯗꯤꯡ ꯂꯥꯏꯠ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯖꯕ ꯂꯩꯉꯥꯟ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯂꯣꯏꯅꯅ ꯀꯥꯏꯈꯨꯝꯅꯖꯔꯤꯕꯤ ꯉꯁꯤꯒꯤ ꯇꯥꯏꯁꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒ ꯅꯣꯂꯨꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯍꯧꯗꯣꯛꯄꯒꯤ ꯀꯦꯟꯗꯜ ꯂꯥꯏꯇꯤꯡꯁꯤ ꯆꯨꯈꯠꯄꯤꯅꯕ ꯅꯣꯂꯨꯛꯆꯔꯤ
ꯉꯁꯤꯒꯤ ꯇꯥꯏꯁꯗ ꯂꯦꯡꯁꯤꯟꯕꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯤꯡꯅ ꯀꯦꯟꯗꯜ ꯂꯥꯏꯇꯤꯡ ꯇꯧꯕꯤꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥ ꯄ꯭ꯔꯦꯝ ꯁꯔꯃ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯂꯥꯎꯕ ꯍꯧꯔꯕꯅꯤꯅ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯋꯥꯈꯜ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯔꯅꯨ ꯃꯊꯛꯇ ꯐꯝꯃꯤꯕꯁꯤꯡꯗꯨ ꯃꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯆꯧꯀ꯭ꯔꯤꯁꯤꯡꯁꯤ ꯍꯥꯡꯉꯒ ꯂꯩꯕꯁꯤ ꯀꯦꯃꯦꯔꯥ ꯅꯝꯕ ꯃꯇꯝꯗꯁꯨ ꯍꯦꯛ ꯐꯖꯗꯕ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯦꯡꯊꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯆꯧꯀ꯭ꯔꯤꯁꯤꯡꯁꯤꯗ ꯐꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯜꯂꯨꯛꯆꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯇꯥꯏꯖꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯊꯧꯔꯝꯁꯤ ꯍꯧꯗꯣꯛꯄꯒꯤ ꯀꯦꯟꯗꯜ ꯂꯥꯏꯇꯤꯡꯁꯤ ꯇꯧꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯊꯧꯔꯝꯁꯤꯒꯤ ꯇꯔꯥꯝ ꯅꯣꯛꯄꯒꯤ ꯋꯥꯔꯣꯜ ꯋꯦꯜꯀꯝ ꯑꯦꯗ꯭ꯔꯦꯁ ꯂꯣꯏꯅꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯚꯦꯟ ꯇꯧꯕꯤꯕꯗꯧꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯔꯤꯂꯤꯖꯤꯡ ꯐꯪꯁꯟ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ श्रीमती कुमनथेम दैना देवी IAS डायरेक्टर ट्रांसपोर्ट एडिशनल सेक्रेटरी मनपुर ओजाबुसु थागत फोंदोकजरी अचिनबा मतम क्या कायथोपीबगीदमक्ता मथंगदा अखोइगी प्रेसिडेंट की फुंगम नामद लेंबिरिबा श्री ओजित बाबू निंथौजम निंगोइना हंगचरबदा अदो फिल्म मेकर नि ओजाबुसु इकायकुमनबुचरी अमदी नुलुकसरी मथंगदना अखोइगी गेस्ट ऑफ ऑनर की फुंगम नामद लेंसनबिरिबा श्री लाइस्रम सैत्रभट्ट कुमनचा प्रोवाइडर युमसारोल एंटरप्राइजेस अखोइगी ओजाबुसु इकाय खुमनबुचरी अमदी तराम नोक्चरी मथंगिसिना अखोइगी श्रीमती सरिता देवी मिंगे लोइना पंजरे वरो बियादि अदुम अखोइगी अर्जुना अवार्डी एसपी स्पोर्ट्स मणिपुर पुलिस की अखोइगी मैडम बसु इकाय खुमनबुचरी अमदी नोलुक्चरी अमदी अखोइगी ngasiगी फंक्शन असिबु मपुंग फहान बिगे हाइदोना लेंबिरकलिबा मपुंग खुदिमा हाइबतारे मीडिया पर्सन अदुदिगी अखोइगी फिल्म की क्रू मेंबर्स अदुगी ऑडियंस ते जिंग खुदिंग पुसु इकाय खुमनबुचरी अमदी तराम नोक्चरी तसेंगना हारबदा ngasiगी नुमित से हाइबतारे खतंग लाइबक थीबा नुमित अमा हाइबदसु ओइरे मरमदि नोंग चिंगी फिबम सिना फत्तबना मरम ओइरगा अदो अखोइजु होल द तौनबदि याम कोना जबने दबो अखोइगी होल जे खतंग संगदबना मरम ओइरगा अखोइना सिदा सुमाइना सिल्लजी हाइदना सिजनगी बने दो सिसे अहानबसु ओइगनि हाइदना ए खल्ले अदो इसोरना थौजान बिदना हौजि फाउदि खिगलक्त्रि दो खिगलादि कमाइ दौदिनो अदुगी खनबदसु अवाबमनि ओइरिसे दो तसेंगना मकदि अखोइगी सिगी रूम नंबर 24 हाइरिबा मणिपुरी फीचर फिल्म असी पुथोंनाबो होनाबदा अखोइ टीम खरा हाइतारे अखोइना पुनसलगा स्माइ तौदना और फिल्म मखक नमसी हाइदना तौजबा फिल्म मखलमनि फिल्म से नमदि मतमदा याम वागी हाइबतारे आदि अदुदा थेंगनरपा एक्सपीरियंस सिंग दुदि आई होजिक तमगसु आई लोइबसु नाइररो अदुगा सुम हाइदोगसु मैमना थाजबिरोइदबा मैम अम लेबा दो वाबदी अदुगी मतिक वाना अखोइ सिगी फिल्म से नमजगेबदि अदुबु लाइबा फबदगी सही अमा मखाइ सुरे लाइबा फबदगी ngasi से अखोइ रिलीज तौबा फंगजरे मसी पुमनमक्से आइना क्रेडिट हाइतारे सिगी क्रेडिट से आइगी क्रू मेंबर्स अमदि प्रोडक्शन टीम द बिजनिंग सुमाइना अखोइना मपुंग फाना रिलीज तौबा ngambase अदु मतम यामना लौजरोइगे हाइदी नोंसिंगी बिमा चुफतबनिना मैम लेंबिरिबा खुदिंगमकु क्रू मेंबर्स सिंगदगी हौजबनी क्रू मेंबर्स सिंगसिगी हौजद्रिङै ममांगदा अखोइना सिथबा यादबा स्पेशल थैंक्स हाइजबताई फिल्म से ओइरकनाबा होनबा मतमदा हाइरिबा ओजा सिंगसे याउद्रगदी यामना हेन्ना खुदोंग सादबा मायोगनरमगदबनी स्पेशल थैंक्स नि कौसिनजगे अहानबदा मोहन ओइनाम मतंग पाथोक्सगे लेंसिनबिरकनी अहानबा खुदोल पोची काय खुमनजरिबा ngasiगी थौरम सिगी
Guest of Honor की परफॉर्म लांगदा लेंसिन भी मैडम सरिता देवी अर्जुन अवार्ड दी एसपी स्पोर्ट्स मणिपुर पुलिस ना खुदोल पुलिस पीबी गनी मथंग मनाउना इना दुमक मैडम ना पीबी गदो बनी मथंग द पौनम सूरज सिंह चेयरमैन एक्सपर्ट ग्रुप ऑफ इंस्टीट्यूशन लेंसिन भी गनी पौनम सूरज सिंह चेयरमैन एक्सपर्ट ग्रुप ऑफ इंस्टीट्यूशंस लेंसिन भी गनी मसी मथंग दा मोइरांगथेम समानंद मैते मैनेजिंग डायरेक्टर इंस्टीट्यूशन आइना थमजखिबदुनी प्रोडक्शन टीम की माइकैदगी हारिबा मियोइसिंगसि लाई लाक्ते हाइबा मुखतंग सिग्नल पिबिरगदि नुंगाइजगनी मथंगदा बिनाता मोइरांगथेम नाइटिंगल नर्सिंग स्कूल प्रिंसिपल ने मसामक पिबिरगदि लेंसिंगल नबा नोलुक्सरी मिसो टीवी लाक्पिरमगनी हाइबगी थाजब लेजै लेंसिंगलि मैडम सरिता ना दुमक खुदोल तंबिगनी मैडम सरिता फगम लांग लेंसिन बिगनी मथंगी अखोगी क्रू मेंबर सिंह कौशन जबसिटी मथंग मनाव दुम कौजगे दुमक परेंगा मथंग मथंग लेंसिन बिरकनी अहानदा कौशन जरी फिल्म सिगी ट्रांसपोर्ट राजू निंगथौजम फिल्म सिगी ट्रांसपोर्ट राजू निंगथौजम असिस्टेंट मेकअप देवरानी लोंगजम अमदि नरेश गेस्ट मेकअप ऋषि थोंगम राजू निंगथौजम देवरानी लोंगजम नरेश लेंसिन बिरकनी लोनाना इकाई खुंगजरिबा असिगी प्रेसिडेंट ओजा ओजित बाबूना खुदोल प्रोत्से पिबिनबगिदमक्ता नोलुक्चै मथंग मनाव नायना अदुमक लैबियु केस मेकअप ऋषि थोंगाम लेंसिन बिरकनी मेकअप सम ओइनाम एलाइज अथोई लेंसिन बिरकनी सम ओइनाम लेंसिन बिरकनी मिंगसी याम फजै फिल्म सिगी मेकअप में मसिगी मथंगदा फिल्म सिगी कॉस्ट्यूम गालिपा मयाम खुबाक खुबिते खुबाक अदुम खुबिगदौबनी कॉस्ट्यूम दा गालिपा बैकग्राउंड वोकल दा रोजलिन सनु रोजलिन सनु लाक्तबो माले मथंगदा फ्लूट दा रोमाजित सेराम लेंसिन बिरकनी लेंसिन बिरकली मैम अहोब खुबाक खुबियु रोमाजित सेराम लेंसिन बिरकली मसिगी मथंगदा फिल्म सिगी लिरिक्स से मयकी बीबा दालोंग गुरुमयु दालोम गुरुमयु की मथंगदा फिल्म सिगी सिंगर अमरजीत लौरेंबो अमकसु फिल्म सिगी सिंगर इमरेल लैसांगथेम लेंसिन बिरकली अहोब खुबाक खुबियु मणिपुर की मसिन तुमखलि सिंगर संगी मनुंगदा मनी इमरेल लैसांगथेम लेंसिन बिरकली मथंगदा कौशनजरी फिल्म सिगी सॉन्ग डायरेक्टर तेज निंगथौजा सिगी मथंगदा फिल्म सिगी बैकग्राउंड म्यूजिक अमदी बैकग्राउंड वोकल अमित तांथा लेंसिन बिरकली फिल्म सिगी बैकग्राउंड म्यूजिक अमदी बैकग्राउंड वोकल की अतुगुम बिस्ले नाउदुनी अमित तांथा
ꯍꯧꯖꯤꯛ ꯃꯕꯨꯕꯨ ꯏꯀꯥꯏꯈꯨꯜꯕꯨ ꯆꯔꯤ ꯐꯝꯐꯝ ꯂꯥꯡꯗ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯒꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡꯁꯤ ꯏꯀꯥꯏꯈꯨꯜꯅꯖꯔꯤꯕ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯁꯩꯇ꯭ꯔꯚꯠꯇ ꯈꯨꯃꯟ ꯆꯥꯅ ꯄꯤꯕꯤꯒꯅꯤ ꯀꯧꯁꯤꯟꯖꯒꯦ ꯐꯤꯂꯝꯁꯤꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯔꯤꯃꯥꯁ ꯈꯨꯟ ꯑꯁꯥ ꯂꯥꯛꯄ ꯏꯅꯤꯡꯗꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯐꯣꯇꯣ ꯀꯥꯞꯄ ꯆꯪꯉꯛꯄ ꯑꯣꯏꯔꯝꯃꯦ ꯔꯤꯃꯥꯁ ꯈꯨꯟꯒꯤ ꯃꯊꯪꯗ ꯀꯧꯁꯤꯟꯖꯔꯤ ꯐꯤꯂꯝꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯦꯅꯦꯖꯔ ꯆꯟ ꯃꯣꯏꯔꯥꯡꯊꯦꯝ ꯍꯧꯒꯠꯂꯛꯄ ꯎꯗ꯭ꯔꯦ ꯆꯪꯕꯤꯔꯛꯏ ꯁꯤꯜ ꯂꯥꯡꯕꯗ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯑꯣꯏꯔꯝꯃꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯊꯪꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯗ꯭ꯔꯣꯟꯗ ꯔꯃꯥꯅꯟꯗ ꯃꯁꯥꯒꯤ ꯐꯤꯂꯝ ꯑꯃ ꯔꯤꯂꯤꯖ ꯇꯧꯕ ꯅꯨꯃꯤꯠꯇ ꯔꯤꯂꯤꯖ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯇꯕ ꯍꯥꯏꯁꯤ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯀ꯭ꯔꯤꯎꯗꯨ ꯃꯊꯪꯗꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨ ꯔꯃꯥꯅꯟꯗꯒꯤ ꯃꯊꯪꯗ ꯀꯧꯁꯤꯟꯖꯔꯤ ꯐꯤꯂꯝꯁꯤꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯏꯗꯤꯇꯔ ꯔꯥꯖꯨ ꯈꯥꯏ ꯂꯥꯛꯇꯦ ꯃꯊꯪꯗ ꯐꯤꯂꯝꯁꯤꯒꯤ VFX ꯇꯣꯞꯇꯣꯞꯄ ꯃꯤꯅꯤ ꯃꯁꯥ ꯍꯤꯔꯣꯁꯨꯅꯤ ꯐꯤꯂꯝ ꯗꯤꯔꯦꯛꯇꯔꯁꯨ ꯄꯤꯔꯕ ꯅꯨꯄꯥ ꯃꯆꯥꯅꯤ PB ꯈꯨꯃꯟ ꯑꯍꯨꯝꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕ ꯐꯤꯂꯝꯗꯨꯗ ꯅꯩꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅꯤ PB ꯈꯨꯃꯟꯒꯤ ꯃꯊꯪꯗ ꯀꯧꯁꯤꯟꯖꯔꯤ ꯐꯤꯂꯝꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯏꯃꯣꯕ ꯃꯩꯇꯩ ꯒꯥꯔꯤ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯛꯄ ꯌꯥꯏ ꯉꯁꯥꯏꯅ ꯀꯧꯈ꯭ꯔꯕꯅꯤ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯄ ꯇꯝꯕꯤꯌꯨ ꯒꯥꯂꯤꯄꯥ ꯐꯤꯂꯝꯁꯤꯒꯤ ꯀꯣꯁꯇ꯭ꯌꯨꯝꯅꯤ ꯐꯤꯂꯝꯁꯤꯗ ꯐꯖꯕ ꯏꯁꯩꯗ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯗ꯭ꯔꯦꯁꯁꯤꯡꯁꯤ ꯒꯥꯂꯤꯞꯅ ꯀꯣꯁꯇ꯭ꯌꯨꯝ ꯑꯣꯏꯕꯅꯤ ꯃꯊꯪ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯏꯃꯣꯕ ꯃꯩꯇꯩ ꯂꯦꯡꯁꯤꯟꯕꯤꯔꯛꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯊꯪꯗ ꯁ꯭ꯇꯣꯔꯤ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯐꯤꯂꯝꯁꯤꯒꯤ ꯃꯤꯅꯥꯔꯥꯅꯤ ꯃꯨꯇꯨ ꯌꯥꯝꯅ ꯍꯥꯟꯅ ꯑꯗꯨꯃꯛ ꯌꯨꯇꯨꯕꯇ ꯀꯔꯤꯗ ꯇꯥꯟꯅꯈ꯭ꯔꯕ ꯃꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯤꯂꯝꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯖꯒꯥꯅꯤ ꯂꯧꯕꯤꯔꯤꯕꯁꯤ ꯃꯤꯅꯥꯔꯥꯅꯤ ꯃꯨꯇꯨ ꯃꯊꯪꯗ ꯀꯧꯁꯤꯟꯖꯔꯤ ꯐꯤꯂꯝꯁꯤꯗ ꯑꯦꯛꯇꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯥꯔꯠ ꯗꯤꯔꯦꯛꯇꯔꯁꯨ ꯑꯣꯏꯕ ꯃꯩ ꯍꯧꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯁꯥꯃꯛ ꯍꯤꯔꯣꯅꯤ ꯑꯗꯨꯒ ꯑꯥꯔꯠ ꯗꯤꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯝꯕ ꯍꯥꯏꯕꯁꯤ ꯃꯜꯇꯤ ꯇꯦꯂꯦꯟꯇꯦꯠꯅꯤ ꯀꯧꯁꯤꯟꯖꯔꯤ ꯑꯅꯟꯖꯤꯠ ꯏ ꯅꯣ ꯈꯣꯡꯖꯔꯤꯕꯁꯤ ꯒꯦꯁ ꯄꯔꯐꯣꯔꯝ ꯂꯥꯡꯗ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯒꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡꯁꯤ ꯉꯁꯤꯒꯤ ꯆꯤꯞ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯁ꯭ꯔꯤꯃꯇꯤ ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥ ꯗꯦꯕꯤ IAS ꯗꯤꯔꯦꯛꯇꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡꯁꯤ ꯄꯤꯕꯤꯒꯅꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯅꯤ ꯀ꯭ꯔꯤꯎꯁꯤꯡꯒꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯁ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯑꯍꯥꯟꯕꯗ ꯀꯧꯁꯤꯟꯖꯔꯤ ꯆꯥꯏꯜ ꯑꯥꯔꯇꯤꯁꯅꯤ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯗꯥꯔꯣꯝ ꯒꯨꯔꯨꯃꯌꯨꯝ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯎ
모멘토 퉁여비유 리릭스키 아사이 ꯀꯧꯖꯕꯅꯤ ꯗꯥꯂꯣꯡ ꯒꯨꯔꯨꯃꯌꯨꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤ ꯐꯖ ꯐꯖꯕ ꯏꯁꯩ ꯀꯌꯥ ꯏꯔꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯗꯥꯂꯣꯡ ꯒꯨꯔꯨꯃꯌꯨꯝ ꯂꯣꯏꯅꯅ ꯃꯁꯥꯃꯛ ꯐꯤꯂꯝ ꯗꯤꯔꯦꯛꯇꯔ ꯑꯃꯅꯤ ꯗꯥꯂꯣꯡ ꯒꯨꯔꯨꯃꯌꯨꯝ 이쿠 코미디 농아이즈디 마탕다 곱순저리 비남식의 가스니 도나 랭신비르까니 마탕 아동 곱식의 도나 골프리아 도나 랭신비르까니 골프리아 랭신비르까니 ꯀꯤꯔꯒ ꯉꯟꯅ ꯂꯥꯛꯈꯤꯕꯗꯨ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯗꯗꯤ ꯊꯦꯡꯉꯤ ꯀꯔꯤꯒꯤꯅꯣ ꯔꯤꯜ ꯅꯝꯕꯤꯅꯕ ꯀꯦꯃꯦꯔꯥꯃꯦꯟ ꯊꯦꯡꯕꯅꯔꯥ ꯆꯪꯁꯤꯟꯕꯤꯔꯛꯎ 도나ꯒꯤ ꯃꯊꯪꯗ ꯒ꯭ꯂꯣꯔꯤꯌꯥ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯤ ꯒ꯭ꯂꯣꯔꯤꯌా Gloria 랭신비르리 마탕다 도니 랭신비르리 도니기 마탕다 라즈니 고순저리 라즈니 रजनी बेलेनिया रजनी थोपिरो बेलेनिया थोपिरो प्रिया थोपिरो जेरिना थोपिरो जेनिता थोपिरो सोनिया थोपिरो लिस्टिका थोपिरो सुरबला थोपिरो सिल्की उमावती सालिनी हाइरबसिंगसि मथंग मथंग थोपिरो असाइनदि लाउजग्रबनी अदु फम्मगा सुम लैसलम्मी बेलिना प्रिया जेरिना जेनिता सोनिया लिस्टिका सुरबला सिल्की उमावती अमदी सालिनी मथंग मथंग लेंसनबिरलिबसी मयाम खुबा खुबिदी असा फज फजबी नुबी मयाम मथंग मथंग चंगागा खुबा खुदबा हाइबसी अदो मिथमोइदु कल्ली हाइबा यारबा तंजानी नेपो चुंगथाम हिरोनी अदुम नईबा नुपामसानी नेपो चुंगथाम Maganda Sunjari Monica Monica Maganda Sunjari Laisram Rosen 랭신비르까니
Madambo kay kono luxury election bigini. Matangi kudol po sina. Asigi yes of honor will be ba. Oza sa interpret kuman sana bigini. Ahan kita ko sinisuri. Madubala. Manipuli mama sa siya hobby sige manungda mani. Lakta bumalik. Matanda ko sinisuri nalini. Yang na tawayaw sa ba imani atubag pinamsinda yang matamsana laktiba aduga director ng iba waro sing kupna na inabidaga yang natap na inga ayamda hindi ba character to adu makutok na ba ko na ba adu ba artist ni naling Matanda ko sinsari usarani. Usarani lengsen bidagli. Usarani ki matanda ko sinsari Cosmo Bizoy. Cosmo Bizoy. Pag-lay na. Bizoy ki matanda mo ko sinsari Ranita. Kubak Patabi kay. Zawod halat sari pampamang. Rimati dress sugal na design to bumali. Rimati matang nagkausinsari Manipuri huzuk adumak mayam na yang bili ko ang singda adumak maki ay simba adumak bibani ziti story kausinsari City Story lang sendiri. Asli masang ko sendiri. Ramdam si inuti masasing na mabuhay uda. Ko'y tanah pa Manipuri hero sing di manungda amani kisah. Magkubak bilang tarang ng piyong kisah. Kami tayo kulubun sari. Makatapat last but not the least ay Secretary ng Sige Sorong Sige. President Gi. Ang lang dalang sendiri ba sa ozit pa mo ng taujan na kadol tambigani. Lang sendiri si film sige director Ranjan Usam. Sabi kay kung nabot siya gano'n na makasanta sa nagpadaan na sige parang sige guest of honor ito mamlamda Lengsin BDP Madam Sarita Devi Arjuna Awardee
Superintendent of Police Force Government of Manipur Pafam Karanang Tambina na Bakausin Jari. Action bilik si Madam Srimati Saita TV. Nakiamtan ko po. Good evening, ma'am. Kurumjari adagi ngasigi yamna singlamna thoram asida akhigi film production gi sida yahan boina si hadi id sanaroi de horopanina khigi yamna agonda kasu thoidopa yam henba knowledge laite adu ragasu agonda samaina program si yawi hola program da agonda thamoi da yam nungai bu pawba id khigi manipur ram da masida lairiba artist singbu pung thogatpa adagi thugatningbadagi mafam asida ai nasi laksakibina ai yoinasu asumba program sida ahan boba hadi sports ki ma'am ama sale tongan ma'am sale du sigi lam sida de ina ahan boina sigi function sida yaujabani ngasigi function sida dance the links indi ba khoi chief guest ki phomphang da links indi ba khoi madam daina kai thino putsari aduga president ki phomphang lang de links indi ba akhoi ojabu sul kai thino putsari adagi guest owner gi phomphang mam da links indi ba ojabu sul kai thino putsari aduga loina na masigi yamna thawayawna akhoi gi idam da masigi films loan sida akhoi film puthok piriba akhoi producer sing adagi akhoi artist sing punamak po sai nei kai khunna utsari yamna nungai aigidi best wishes mayam da pizari tungda hena fawa akhoi uning loksing oiba yaba film mayam ama puthok piraga manipur se adagi Manipur gi film feature film sing se su atopa international level da national level da pukhatpa yaba haidi oibiu haibase haijaraga aidi kaisu thoidokpa yamna sigi maramda hena thoina khangbusu leite aduna best wishes pizaraga adigi akogi inkhalaiba inau producer bu so amuka hanna congratulation pizari tungda lakadaba film ka ta so hena mai papa afa amum oraga iram da sigi nicche poropo oiminarsi haraga tanga sarasanja Madam Mui kai khona butchari tasengna ngasi daizra lengsin biliba ngasi ki technique tari oi biliba madam mani iramdam sigiti sokthuk saningai ni mana world champion ni amana IAS Indian Administration Service ahan bomukta ngasi lakpiriba aikoi gi artist sengbu thona hapiriba aikoi gi ngasi babok sing amadi aikoi diet film sin biriba aigi medamani adu boina medamani se hena naksana na baina si ari medama mana igi se sarita kauzarage amana igi san daina anisu asin bakya kai thoga asumma aikoina sinbiriba film asida puning thogar pini haidana asin bakya kai thoga lakpiriba isi amadi san mabani gi mayai daina phamjaba phangjaba ise khwaidai ngausanaba masa moy manau amoina mayam moina manaoina aina moigi marakta phamba phonjab sei haidingai laitan ai thoidonga haizaroi aina nuai jabati ngasi aigi imani laye amana aibu hek polokpada hanga haiba phangbadagi ai imana aigi sakin bidana nauthi sadana hona biramba mayam aigi ima aduga ngasi ima amana ai ngasi gi aikoi aigi pona pham lamda moiriba ima asi aikoi na ima sigi damta ima lamdam sigi damta aikoi ma manangam jaba thor responsibility mayam lownari amana manangam bana ama mana adorain tawdana aikoi loriba mayam sigi message piriba ngasi artist sing na aikoi da manipur da loriba role chowa role ama lobiye
ꯑꯗꯨꯅ ꯂꯧꯕꯤꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯈꯣꯏꯅ ꯂꯧꯕꯤꯔꯤꯕ ꯔꯣꯜꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝ ꯍꯔꯥꯎꯖꯕꯗꯤ ꯌꯥꯝꯅ ꯌꯪ ꯑꯣꯏꯕ ꯌꯥꯝꯅ ꯌꯪ ꯑꯣꯏꯅ ꯂꯣꯏꯅ ꯎꯏ ꯑꯗꯨꯒ ꯇꯦꯂꯦꯟ ꯐꯨꯜ ꯑꯣꯐ ꯇꯦꯂꯦꯟ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯁꯤꯒꯨꯝꯕ ꯇꯦꯂꯦꯟ ꯃꯅꯤꯄꯨꯔꯁꯤ ꯇꯦꯂꯦꯟꯀꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯁꯤꯒꯤ ꯃꯨꯚꯤꯁꯅꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯆꯔꯤ ꯑꯗꯨꯒ ꯐꯤल्म ꯑꯁꯤ ꯍꯣꯔꯔ ꯖꯣꯅꯔꯅꯦ ꯍꯥꯏ ꯑꯗꯣ ꯍꯣꯔꯔ ꯃꯨꯚꯤꯁꯦ ꯌꯥꯝꯅ ꯍꯣꯏ ꯑꯦꯚ꯭री ꯐꯤल्मꯗ ꯑꯩꯈꯣꯏ ꯖꯁ ꯑꯩꯍꯥꯛꯅ ꯖꯁ ꯃꯆꯦꯠ ꯑꯃ ꯑꯉꯥꯡ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤना ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯃ ꯍꯪꯉꯛꯈꯤꯕ ꯑꯩꯍꯥꯛꯀꯤ ꯍꯣꯕꯤꯁꯦ ꯑꯩ ꯃꯨꯚꯤ ꯌꯦꯡꯕꯁꯦ ꯌꯥꯝ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛꯀꯤ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤल्मꯁꯦ ꯌꯥꯝ ꯀꯟꯅ ꯊꯣꯛꯄ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯗꯤꯗꯤ ꯃꯦꯇ꯭ꯔꯣ ꯗꯤꯗꯤ ꯅꯦꯁꯅꯦꯜꯗ ꯍꯤꯟꯗꯤ ꯃꯨꯚꯤꯁꯦ ꯌꯥꯝ ꯌꯦꯡꯉꯛꯑꯦ ꯑꯗꯨꯁꯦ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯍꯤꯟदी ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯝꯕ ꯍꯩꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯐꯤल्मꯗꯒꯤ ꯇꯝꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯁꯤ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯊꯥꯏꯂꯦꯟ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯛꯇꯗꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯠꯄ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯕꯠ ꯐꯤल्मꯗ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯎꯕ ꯐꯪꯕꯒꯤ ꯑꯩꯈꯣꯏ ꯇꯥꯟꯖꯥꯗꯨ ꯐꯪꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯏꯕ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯐꯤल्म ꯑꯁꯤꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯝꯕ ꯑꯃ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯔꯤꯂꯦꯛꯁꯦꯁꯟ ꯑꯗꯩ ꯊ꯭ꯔꯤꯜ ꯃꯌꯥꯝꯁꯤꯁꯨ ꯑꯦꯟꯖꯣय ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯑꯦꯟꯇꯥꯌꯔ ꯔꯨꯝ ꯅꯝꯕꯔ 24 ꯑꯁꯤ ꯄꯨꯊꯣꯛꯂꯤꯕ ꯂꯤꯗꯤꯡ ꯂꯥꯏꯠ ꯐꯤल्म production amasung cast crew team every team member who has worked tirelessly for the last 1.5 years se pumnamakku a big congratulations aduga best wishes film asina deserve toriba appreciation asi phangbo irashnu hairaga ayaki aka mangol best wishes to pizari jay hind jay manipur thank you Madam Bikay Kulubutsari, Hulakiba, Sinda, Yamna, Tamzania, Wafum Si, and Miram with the Makatara, Asiki Sigi, President Lipapam, Langalang, Sinti, Kumisari, Yuza, Sayojit Babu, Nintozam, Maker, Presidential World, Bibina Pinusha. Good evening. Guys, election bigiba tongan masinhamda lebiba punna leminabagi nungaiba fazaba masupangi anda Madam Dena, Madam Sarita Lengana, Sir Sarita, Kamabuchari, and then the election bigiba cars and crew to the main language of the Makusika Kamabuchari. Nasisi film tawjara pa moina yam nuai feeling am ka pauri di phalang doi na question da cinema hall am da chen chen da tawba and film se manipur film di ho siksi am lai ga ti ta ja ma da le ga tam ni yeng bina ba audience le select ba hai corona gi matam da gi sum thanga ga lani matam si yok le which is on top of piba mamada le ga matam ni aduga director anubodi yam thorpa award from the director since national and international the fidat kan ba yawa director no sing yam thori adugi marakta ko gi ranjan su ama soi da oi rakani hai da kali na ina maru ina ina director mo ina oi jabani na director da hajani badi Migi matau tamaga film numbers na ikoi number akoi na ewati am phanga market expand to hongam dis jadai to dani ko ai ngam phang kun da ai hajar se market expand to ge harga di ikoi gi leisure good culture ikoi traditions da mata na pan da chapter na ta market expand to sumba ma koina phi ron do oi ron na ka kadai da ma matau tamaga hian pam gani har ko adu manipur da di ga ko manipur so ni matau tamaga manipur da anau do oi no ne san gane expand tau si hai ragadi akoi gi lehi ko ga chapter gadi yaro hai to do ni aina south nai jage south film gi long ni na pichini ko badi na panga mai dei akoi gi khudai ga phane kan ka do gi pichini ga leading light film production na yamda kodol tamliba ma to film si premier show na lechida That is the election deliver by Community Service Transport Additional Secretary Government of Manipur bu Thoram sida tamsan leng directuna thoram simapung phan bada chouba thodang lobi bagi damakta madam bu hainga letuna thagat pai kai tum bodu chari bana nang sigi thoram sigi president ni pamam lang the election diba Manipur saknai aba film director moi biliba kuman cha provider yum saru enterprises tisu thoram sigi damakta tamsan leng directuna thoram sigi
ꯐꯖꯕ ꯑꯃ ꯊꯣꯛꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯃꯦꯗꯥꯝ Sarita Devi Arjun Award Superintendent of Police Force Government of Manipur haningai leituna thagata phongdokchari kunana lembiragniba pulamsibu nungsibiduna lembiragniba iramdamsigi kai khungnajariba ahalaman imaibel srinaw punamukpusu thagata phongdokchari amadi print and electronic media gi srinaw punamukpusu thagata phongdokchari loinana invitees sing pulamsigi crew and cast punamukpu thagata phongdokchari especially pulamsigi premier utnanabagidamagta kudong chaba pipiliba sumthang sanapungbusu haningai leituna thagata phongdokchari asigidamagta formal function si tanja sida loisinjanabagi tanja tu longchari daisa lengsinbiriba ojasingasu lengthabiraga pulamse ahubadai loiba phawba yengbigani haibagi thajaba thamjai lai pulam production na mayamda especially oina kudol tamliba ranjan samna direction diba manipuri feature film room number 24 eda koi cinema loisinjagani yum han khibada chokpadudi aingonda tainabiraga Ngasigidamagtadi video sibu meeting tabiriba khudingmakpu Miss TV gi maikaidagi amadi Dhanamanjari Kharibamgi maikaidagi su amukahanna khurumjari.